Ngashi phongkiba tongan Manipuri sifungsing amasung thokiba thawdok wathoksingdagi maruoibi ipausing miyamna thamjing ahanbada ULB singi hanagi councillor amadi chairperson sing caretaker oina thawpuragani Manipur High Court na urban local body singi mikal pangthokpa ngamdri fawa hanagi councillor amadi chairperson sing na caretaker oina puhananaba order ama ngarang thokraba matungda urban local body singa si hanagi elected councillor amadi chairperson sing hayengdagi thabok paiba horagani Ngashi lilong sajing da paumising unaba amad all Manipur ULBS coordinating committee ki president Arambam Omilan hai COVID-19 laina lesson maram oiraga sahi ani hena urban local body gi mikal pangthok ngamdana lerakhi elected member leitabana maram oiraga awabu khudong sadaba kya miyamna mayuknari ba si khangbiraga haujuk leiriba lenga si cabinet decision ama lauduna urban local body gi mikal pangthoknaba ware phawba lawbu lekre adubu Manipur gi High Court na ngarang order ama thoktuna mikal pangthoktriba phawba ULB singa sigi hanagi elected councillor singna caretaker oina puhanba haina order tawbire High Court ki order sigi strength matungina ULB singi hanagi councillor amadi chairperson sing hayengdagi caretaker oina office join tawragani state asida G20 summit pangthokkodoriba si yenglaga urban local body gi ward kunga teret asi taru tanana thamnaba akanba mongna thabak pekhanaba hotnagani haina president asina phongdoki nakala moromda state asigi minister gi miyeng makhara corruption free oiba sakhotpagi lambi de changshiliba si pungning thawone ngani mohut minister gi miyeng makhada urban local body singa sida lairiba beneficiary singda housing gi amadi central sponsor scheme kya mapung fana pekhanaba hotnariba thagat phongdoksari mohut minister na urban local body singa sigi mikhal athuba matana pangthoknanaba wakhlon thambiba committee asina khangi committee gi oina lengan urban local body gi mikhal apama matamna pangthokpada chapchana yagre henisu makhata ki atop pawmana MLA Mega Sandra amadi gaikhangamna Tripura da Congress ki board khongkhre Manipur Pradesh Congress Committee ki president oiribe MLA ke Mega Sandra amasum All India Congress Committee ki steering committee ki members oiribe Manipur gi hanagi deputy chief minister gaikhangamna Tripura State Assembly mikhal gidama state asida Indian National Congress ki board khongkhre Manipur gi lusungba ani asi All India Congress Committee na Tripura da star campaigner oina thabani State asigi Assembly mikhalda yankai humdoi Kaila Sar Assembly constituency gi merep oriba Birajit Sinha amasum yankai gamari Dharmanagar Assembly constituency gi merep oriba Sayan Bhattacharya gi damak bot khongki mikhal gi campaign asiga mari lainana Assembly constituency ani asigi miyamga unaduna makhoi gi bot niki Tripura gi Assembly mikhal asida Congress na atopa party ga apun balamba tawri Congress lusing observation matung in state asida asoba ohongba ma purakpa loinana state asida Congress na power soidana paigani haibigi thajabale hanisu pawsina makhataki makhasa tharakpoina topa pawmana laumi singna GST thiriba sikohanana ba CM na memorandum pisinkre kisan sangha laumi singna GST thiriba si athuba matamda laukthokuna lairaba laumi singbu hinganana ba hona biu haina ngasi minister Bangaloda Bharatiya Kisan Sangha gi Manipur Pran gi thaumi singna satuna memorandum pisinkre haina Pran sigi general secretary Telem Darana phongdokre hiramasiga mari lainana ngasi Manipur press cup ta pangthokibada Telem Darana hai ising isau thulakpa matamda laumi singna awaba kaya tatana mai unaba si yengduna All India National Committee of Bharatiya Kisan Sangha na sinduna haukiba kumja English singaniga kungani thoiki December taraga mapanda Ramila Maidian Kisan Gazarna rally ama pangthoki hairiba laumi singi rule puba rally si parliament mamita kidi adubu saliba tha sida Rajasthan da Prithinidhi Sabha state khudima ki delegate yauna phamkiba miphamadda GST koknaba leba si state singi CM da memorandum pisin bahan yanaki ware badugi matungi ngasi lamdam asiki CM oiriba N Berenda memorandum asi pisin kibani lami singa si pothok puthokpani haiduna su company singda leiriba ITG amadi ITC system asi lami singdi lekti maram asina laumi singda pothok pothokna basu lamdam asigi economy de hengar hana bangamde karigoma laumi singda leiriba GST asi laukthokpa amadi company gi system leiriba si laumi singda lehendaba matamda lamdam asigi mitlon da sound ahongba lakani haina mahakna makhatana phongdokhiyari atopa pa omana Russia da leiriba US citizen sing khudaktagi leba du thadoknaba US na khangankhre Ukraine thokliba lan amasum Russia ki lan enforcement agency singna
ꯐꯥꯕ ꯅꯠꯇ꯭ꯔꯒꯅ ꯑꯋꯥꯕ ꯄꯤꯕꯒꯤ ꯈꯨꯗꯣꯡꯊꯤꯅꯤꯡꯉꯥꯏ ꯂꯩꯕ ꯑꯗꯨꯒꯤ ꯃꯔꯝꯗꯒꯤ ꯌꯨꯅꯥꯏꯇꯦꯗ ꯁ꯭ꯇꯦꯠꯅ ꯃꯈꯣꯏꯒꯤ ꯁꯤꯇꯤꯖꯦꯟꯁꯤꯡꯗ ꯈꯨꯗꯛꯇ ꯔꯁꯤꯌꯥ ꯊꯥꯗꯣꯛꯅꯕ ꯈꯟꯈ꯭ꯔꯦ ꯔꯁꯤꯌꯥꯗ ꯂꯩꯔꯤꯕ ꯅꯠꯇ꯭ꯔꯒꯅ ꯆꯠꯂꯤꯕ US ꯁꯤꯇꯤꯖꯦꯟꯁꯤꯡꯅ ꯈꯨꯗꯛꯇ ꯊꯥꯗꯣꯛꯀꯗꯕꯅꯤ wrongful detentionꯒꯤ ꯈꯨꯗꯣꯡꯊꯤꯕ ꯌꯥꯕꯒꯤ ꯐꯤꯚꯝ ꯑꯗꯨꯅ ꯊꯕꯛ ꯑꯁꯤ ꯍꯦꯟꯒꯠꯍꯜꯂꯦ ꯍꯥꯏꯅ ꯃꯣꯁꯀꯣꯗ ꯂꯩꯕ US ꯑꯦꯝꯕꯦꯁꯤ ꯑꯗꯨꯅ ꯍꯥꯏꯈꯤ ꯔꯁꯤꯌꯥꯗ ꯆꯠꯀꯅꯨ ꯍꯥꯏꯅ ꯑꯦꯝꯕꯦꯁꯤ ꯑꯗꯨꯅ ꯃꯈꯥ ꯇꯥꯈꯤ ꯌꯨꯅꯥꯏꯇꯦꯗ ꯁ꯭ꯇꯦꯠꯅ ꯃꯈꯣꯏꯒꯤ ꯁꯤꯇꯤꯖꯦꯟꯁꯤꯡꯕꯨ ꯔꯁꯤꯌꯥ ꯊꯥꯗꯣꯛꯅꯕ ꯍꯟꯅ ꯋꯥꯔꯅꯤꯡ ꯇꯧꯈ꯭ꯔꯦ ꯑꯁꯤꯒꯨꯝꯕ ꯏꯀꯣꯟ ꯀꯣꯟꯕ ꯄꯕ꯭ꯂꯤꯛ ꯋꯥꯔꯅꯤꯡ ꯑꯗꯨ ꯄ꯭ꯔꯦꯁꯤꯗꯦꯟꯠ ꯚ꯭ꯂꯥꯗꯤꯃꯤꯔ ꯄꯨꯇꯤꯟꯅ partial mobilization ama order taukiba adugi matung September ni Russia gi security service sing aran maran sing US citizen sing phaki detention amasum harassment gi dama Russia da lebe US citizen sing bu tongwana khandoki makoi da fear amasum transparent treatment phangan khidi amasum aron bo goyel sing da natragana thajanayo eba evidence puthokna makoi bu conviction pi ki haina embassy dun haki Russia gi authorities na US citizen religious workers singi mathakta nakal namatagi mihingda local law sing satna khiamasum religious activity da yaw US citizen singi mathakta wahang hangningai oiba criminal investigation sing hangdokhen embassy duna makata ki Russia na espionage ki singnabagi yumphamda US citizen amagi mayokta criminal case ama hangdokhi haina US ki Federal Security Service FSB na January da haikenasu paushna makata na su phongdorakli amaromdana US jet sing numit nipani da flying object mari kapthakre US na su ain gi wangba balloon sing pasilaki saina santi gi matam da mamang amukta tawkhidriba mawong da US jet sing numit nipani gi manungda flying object nipan kapthakre irai numit thang numit amasum numai numita Alaska, Canada amasum Michigan na US fighter jet sing na missile sing na masakhangdaba apai ba pot ohum kapthaki aduga numaiju numita Great Lakes region ki mathakta pairamba masakhangdaba pot amasu kapthaki January gi athingbara China gi spy balloon ama US air space na pasilaki ba dugi matungdagi hena kupna nongthaki lam senar khiba marakta masakhangdaba apai ba posak sing adu kapthaki gi mawong amani haina paumi sing unaba mada North Americans Aerospace Defense Commands NORAD amadi Northern Command ki maku oina US Airspace ki ngak seliba Air Force General Grant Ben Heckna haki maram amagidama aikoina makwe balloon singni haide object singni haibini haki atop object ahumdi lebak nipu henbala target taukiba Chinese Aerial Services balloon singi flight aduga manadi haina optional sing haki North Americans Aerospace Defense Command hairiba si US amasum Canada laibani sigi airspace ngak thokliba upon by US Canada organization amani command asin irai numita lana khundaba dead force Alaska manakta apaiba object ama uki amasum kapthaki kona numit adugi numidang wairam nasu Alaska gi mathakta wangna paiba atopa anisubu object ama khangmamki maduna thangsa numita Canada gi airspace sangsilakibada Prime Minister Justice Trudeau na order torakpadagi kapthaki thaudok sing aduna United States amasum China gi marakta diplomatic ki ungkhatnaba sing hengat handuna Beijing na America gi mathakta surveillance thariba dugi pak chawbo dugi matangda ohang sing lakre amasum Joe Biden's administration ki pakhum adugi matangda Republicans lawmakers sing dagi nimit kyani hina ngangna halakre nakala marom da United States na su aini kaina China gi nongthak lamda balloon sing pasilaki haina Beijing na su phongdorakre US the Chinese surveillance craft ama kapthaki haibadugi matungda ngasi Beijing na US na su January English ngani kungani thotigi hauna China gi air space the balloon tara hena thazilaki haina maral siki atopale baki nongthaklamda ain gi wangmada sangshin ba haibsi US ki damak toina thokta banati haina pakhuma mada foreign minister gi Wang Wenbin na haiken su paus na makatana phongdorakli makasa tharakpoina to papaw mana LTTE ship Prabhakaran hingli haksang phana laidi haina mark shiki be sahi taragi matungda hanagi Tamil Nadu politician amana phongdokrari Sri Lanka gi government atuna LTTE ship Prabhakaran Sire haina lakthoki bawadugi sahi taraga marigi matung asida Tamil Nadu da veteran politicians Nedumananna mark hingli amasum haksang phana laidi haina ngasi phongdokre amasum ha thunamak miya mamangna tholoknagan haikre Liberations Tigers of Tamils Ilam LTTE bu linkhatlam khiba amasum
इथत लेबादुर लेरिबा पासकन तमिल सिंगिदमक तोंगानबा होमलैंड अमगिदम असौबा गोरिला लरहु अमा लुसिंखिबा प्रभाकरन श्रीलंकन आर्मीना मूली बाइकल सतब ऑपरेशन अमगी मतुंग इंग लिसिंगनिगा मापनी अप्रैल तरागा निपान सीरे लथोखि मतम अदुदगी श्रीलंका की गवर्नमेंट अदु महिंदा राजपक्षना प्रेसिडेंट ओइना लुसिंखि वर्ल्ड तमिल कन्फेडरेशन की प्रेसिडेंट मिस्टर नेदुमरना थाजनाबदा पाउमिसिंग नाइखि LTTE चीफ प्रभाकरन हिंदुन लेरी अमसुम थुनमक थोलगनी आइखोइना मसी मलेमदा साक्थोकसबद नुंगाई तमिल इलामगिदमक माकी थौरांगसिंग अदु महाकना लौथोकलगनी हाइरिबल लौथोक वरुल अदुगी मतम अदु संदोकना ताकलदुन महाकनाखि श्रीलंका सिन्हाला अपराइजिंग अदुगी मतुंगदा राजपक्ष गवर्नमेंट लेखा ताखिबदुना अफब फिबम अमसुमलखि मसी महाक प्रभाकरना थोअनबगिदमक चपसाबा मतमदुनि श्रीलंका की गवर्नमेंट इंग्लिशिंग अनिगा मपंदा प्रभाकरन सीरे लौथोखिबदुगी मतुंग हक्सांग अमगी फोटोग्राफ अमसुम वीडियो कया मरम थोरखि मतमदुदा हाइरिबा फोटोग्राफ सिंग अमसुम वीडियो सिंग अदु सेमजिन सजिनमन हाइना मियोय कयाना फोंदोखि अतोपा मियोय खरना अमुक फोंदोकपदा LTTE की लुसिंगबादुना याना रोल अमगी मखादा सरेंडर तौनबा महाक लाखिबा मतमदा इंटरनेशनल कन्वेंशन सिंग थुगाइदुना महाक कापतुना हातखिबनाखि श्रीलंकन तमिल लहौब लुसिंगबा सि मसाइगी सही एदो मतम मदुदा यांखैगा मरी सुख्रे मिस्टर नेदुमराना LTTE लुसिंगबदुगी हौजिकी लेफमदुगी मतांगदा मरिक सुंबसिंग फोंदोखिदे तमिल नदुगी सिरी पेरुंबुदुरदा सुसाइड बॉम्बिंग अमद इंग्लिशिंग अमगा समापनगा मौद्रागा मथुर इंडिया की हानगी प्राइम मिनिस्टर राजीव गांधी हातखिबदुदा मरु ओइबा एक्विस अदु प्रभाकरननि मदुगी मतुंगदा प्रभाकरन बु प्रोग्राम ऑफेंडर अमा ओइना लथोखि श्रीलंका की मनुंगदा अतै एसासिनेशन केस खरदसु माकपु मराल सिकी अमसुम LTTE बु अथिंगबा थमनबा टेरर ऑर्गेनाइजेशन अमनि लाथोखि श्रीलंका दा लेरिबा तमिल सिंगे मयोक सथरीबा डिकेट क्यागी नमथबा दुगी मयोक लेबा अतै ग्रुप सिंग लोइनना लिबरेशन मूवमेंट अमा ओइना हौरखिबा दु LTTE चीफ प्रभाकरन कोना खुलाई पाइबगी लंजंग अमा ओंथोखि अमसुम मदुगी लंजंग अदु अखोगी गोलिरा वेलफेयर अमसुम सुसाइड अटैक सिंगिदमक ममिंग सखि यामना नुंगाइरिबा मदि एयर फोर्स अमा लेबदा LTTE ना अहानबा टेरर ग्रुप अदोइखि नकल अमरोमना श्रीलंका की फोर्सिंग असौब सांग अमदा ह्यूमन राइट खुंगौनबगी मराल सिखि LTTE की मथक श्रीलंका ना सतखिबा लान अदुगी अरोइबा तंक अदुदा बॉम्बिंग सिंगदा लास्कन तमिल मिसमला अमा हेन हातकी हैन मराल सिखि यूनाइटेड नेशन ना हाफ लेसन्स लॉन्स एंड रिकॉग्निशंस कमीशन सु मसी थिकटकी श्रीलंका ना हौजुक फावबदा पखोम पीदना लेरि मरक्सिदा LTTE चीफ प्रभाकरन हिंगली अमसु मसा फना लेरि हैब वापम मदुगी मतांगदा कांग्रेस लुसिंगबा KS अलागिरीना अहाक यामना नुंगाइरे माकु उनरगने हाकि श्रीलंका आर्मी गा LTTE गी मरक्ता लानदुदा बि प्रभाकरन बु इंग्लिशिंगनिगा मपंदा हातखिबनि हाइबसि निंगसिंगबय तमिल लोंदा इलाम हाइबसि तमिल मियांगी होमलैंड अदुबु खंगनै LTTE लुसिंगबा बेलुपिलाई प्रभाकरन हक्सांग फना लेरि अमसुम हिंगली हैबा मिस्टर नेदुमरन की वाफम अदुदा कार्यमनरदुना तमिलनाडु कांग्रेस चीफ KS अलागिरीना मसी ताबदा माक यामना नुंगाय अमसुम माकु उननबा माक सलगन हाकि मखासा थरक पोइना टर्की सीरिया की युआर सिखिबा मिगी मसिंग लिसिंग कुंथ्रागा मा यखरे मी थिबिगी खोंजंग हेना कांखखरे टर्की अमदि सीरिया ममांगसे लथोखिबा अकनबा युआर अदुगी मतुंग ngasi नुमित तारेनि सुबा फाव असिबा मिगी मसिंग लिसिंग कुंथ्रागा मा हेनखरे अमसुम इसिंग नुंगसित की फिबम खरा फगलकपगा लोइनना रेस्क्यू टीम सिंगना अहिंगबा मी थिबिगी थाबक हेना कांखखरे मिये लिसिंग किया मयु मकै लेतबा सफगदबा मफमदा होंदोकनबा थौरांग लखखरे नुमित तारेनि की तुंगदा अकनबा युआर अदुना मरम ओइदुना का हेना अमांगता थोख्रबा टर्की अमदि सीरिया की मियोइसिंग असौबा बिल्डिंग सिंग निंखाइदुना फुमजिनखिबगी थबकता रेस्क्यू टीम सिंगी मी लौथोकपगी थबक यामना तबली हौजु फावबद मियोइ खरतमक फंगमंगमली हाइना टर्की की मीडिया रिपोर्ट अमना फोंदोरखरे रेस्क्यू टीम सिंगना मांग ताकलबा सिटी अनि असिदा एक्सकावेटर सिजनदुना अकनबा मोंगदा असिबा अमदि अहिंगबा मी थिबिगी थबक लेपतना सथरी हौजुक फावबगी ओइना लेबक थिबा थौदो अदुना लेखिद्रबा मिगी मसिंग असि टर्की की ऑफिशियल अमदि मेडिक्स की वरोल मतुंगिना मियोय लिसिंग कुंथ्रागा मंगागा सनिगा कुनगा मरि यौखरे हाइदि मसिगी मनुंगदा टर्की दगी मियोय लिसिंग कुंथ्रागा मथोइगा सत्रुका निफुगा हुमदोय अदुगा सीरिया दगिना लिसिंग अहुंगा चौंगागा मार्फुगा मथोइनि हंदक टर्की अमदि सीरिया योआना मरम ओइदुन सिखिबा मिगी मसिंग असि कुनगा मथोइ सुबा सही चा सिदा ख्वाइदगी यामना सिखिबा मंगा सुबा थौदो अमनि हाइना फोंदोरखरे यूनाइटेड नेशन की मेकेडी की लाना
tamthiba soonkraba Syriagi region da tengbangi thaba ka hena mathau taba leire masida miyamgi lebaksingna tengbangi polamsing pibido khudong sadaba kya mayunari makatana United Nation leba asidagi siba migi masing ka hena hengalakhi gani habigi section wa phungdok pega loinana Syriagi yumna nansingraba mafam adurigi ahing mami phangani habisi thajabigi wangmada leire numit masing hena hokibigi matik ahing mami phangdabigi sang wongkhalakani haina UN gi mekedigi mot pirakli Turkey gi Interior Minister Soleiman Soylu nangarang numaizu numiki atiengmada phongdorakiba wapam amada tengbangi polamsing mateng pangliba lebaksingna hek ngamba makai leba asigi awawa taraba miyoi million kya da chinjaki mathau taraba miyoi singna mateng pibiu yor habigi thaudokta epicenter oikiba mafam adurigi yamna naknana leiba kaharaman Maras hausen lising kuntra hena install tokre mafam aduna miyoi lising nifuga nipan hena sangjapam loduna leiri aduga miyoi lising taraga mathugi sangwa henbana mafam aduda leiba school amadi sport hall sing sangjapam loduna leiri haina phongdorakre Tanza asida leiba asigi tungan province tareta rescue team sa kayana haujiksu ahing nungthil leptana mi thiba madi kanbigi thabak sa thari haba wafam sulaimana phongdokre AFP gi reporter amana phongdorakpada Syria gi awang thangmada leiba Antakya hariba mafam asida rescue team singna matik sana mi kanba madi thibigi thabak sa tharabasu mafam asida tengbangi polam singka hena awatpa madi phangdabigi khudong sadaba kya mayunari haina spali hariba province asida awaba taraba miyamdagi fataba miyoi khrana lut tawba madi khudong thiba thawdok kya thuanabadagi kananabagi damak lebas ki city police na akanwa patrolling sa thaduna military sing yauna huran lana tawba miyoi singdagi kananaba section tharang lokhat khraini su pausna makatana phongdorakli amasu makasa tajarak poina amasu lushila poina tentakpa pawng khatanga miyamna thamjage social media dagi lokhosaba pawm oina miyamna thamjage Yamna thazane oiba paw mana miyema nongmaina kaplamle hari ngasi ayukta Khurai heikhrumakhong turel mapan miyema nongmaina kap tuna halamle hari hauji phawi wena kanana kari marumgi tamakta kaplam libano haiba khangmangam diri hainisu social media degi lokhosaba paw sina makhatana phongdora dugu myam puna no babjet ngamina sainisu channel sigi meke digi myangi fam thamjari adu hauji kuina di myam paw suma tanga silu sinjarage myam puna no babjet ngamina se